MPSC na low civil service exam da Aranba Twrabra KSA. MPSC na low do na pangthokiba combined civil service exam 2022 gi phal laukthokpada disability gi category da mioi ama Aranba moong da khankre haina Manipur Lup Kanglei Park Student Association KSA na phongthorakli. KSA na thadorok serol amada combined civil service exam adugi kumja so lichingani kunithoi gi December 3 tagi thokiba notification da disability gi reservation assisa da Nimpudagi tadana disable oiraba miyoising oigadabani haibasini adubu Chuchanpurdagi Jelly Larthang Boipung koba miyoy ama hatak palaukthokpada merit list ki serial number chama mogdram mangada hearing impaired category da khalakpaga loina ngarang thokiba notification aduda mahako MCS grade 2 oina khankiba asi laibak thibani haiba loina na masigi matang da thigana na MPSC amasung Manipur lengak da serial pi da taksang kre hairi loina na Jerry Lailar Thang Boipung na sinakiba disability certificate asi kupna thigatpa mathau tai miyoy asi disability gi percentage 40 yogdaba MCS grade 2 khankiba asi asobo senja thumja natraga lokthuna ama oina tawkibra haibadu kupna thigatkadabani hainasu KSA gi maikei demand torokli panbeya badi hai miyoy ase kumja solisani kunmari da UPSC na lowa civil service exam phawki miyoy amani adubu central service examinations rule solisani kunmari gi matung ina medical examination tawa mathau tabagi Delhi gi Sabtarjat hospital da medical examination tawa da maha ki disability percentage achi sada nimpu suram dabagi amuk AIMS hospital gi best mark disability panel amana nauna medical re-examination toki madhuza da nipu yaukitabadagi yakidabani hairi naga taruk fa kibagi matang da security agency singna CM da asumba pau fikide awongbang numai me tarahum da naga taruk phajang kibagi matang da security amasung intelligence agency singna chief minister Yumnang Khemchan da asumba paudam pikide haina naga people's front NPF Manipur State Union ki president awongbang nimai na phongtokre langon tarung da leiba party asigi office da pangthopa pawin pham amada mangna haiki chief minister na hantak makhan village da laklamba matamda victim amasung phajalubadagi thadorlaba hostage singna tamba paudam tab angakopo investigating agency amadi security forces na chief minister da arana pau tamsalabra haibagi chingnaningai oi naga misam phajalubagi thodok obosing amadi thadorlaba hotel sing aduna phongtokpo wafam official report ama mi tajibase chingnaningai oi awongbong nimai na phongtorakibagi matung ina me 16 da lemlon by pay the mioi taranipan phajan kibagi manung da tarain thoi thadorlaga taru amana makhata na phajana thamauri thadorlaba mising aduna thodo adugi matang da marik chumba pawdam pi khibolena makhoibu phajaloriba mising adugi masak maming phawba mayek sena phongtoki phajalubadagi thadorlaba mising adun khwaidagi maru eba witness oina lafum thoi madu police na hairiba mising adudagi masi phawba makal amatagi information lonanaba hona de haiki scholarship ki senpa mairoi sing da matam chana phangdribase yangsalagani CM Manipur gi horoliba mairoi sing gi khandana phurup masel khana chenabagi thabak lepi na chief minister Yumnang Khemchan appeal tokre Janjatiya Garima Utsav ke saruk ama oina post matric scholarship beneficiary singa Impal hotel da khana unabagi thoram da wafam ase mana phongtoki bani unabagi thoram aduda Susanpur amadi Kangpokpi gi mairoi sing virtual gi khutang da saruk yakibo lena tongan district sing dagi travel mairoi sing saruk yaki CMY Khemchan amadi TAN Hills ki additional chief secretary Vivek Kumar Benganga ST Mairoi Singh ya panana matoriba thabok sing matang da Mairoi Singh na hanglak pawang sing pakum piki thoram maduda Barsal gi khotang da saruk yakiba deputy chief minister Nemsa ki sena hai Manipur lengana aphawa tribal Mairoi Singh support wina ba phong kya phongtoraki loina CM Y Khemchan su scholarship ki senpham Mairoi Singh da matam chana phangandriba sigi matang da yangsingani haiki Manipur gi DGP oina thau punabidamakta Mukesh Singh ngasi Impal tunglari matang sahi June amadagi Manipur Police ki Director General of Police oina thau punabidamakta Mukesh Singh ngasi Impal tunglari Mukesh Singh ana ngasi Impal International Airport thonglabada Manipur Police ki makok thongbo official kya na mahakpu taram okhi mafam adada permission hambo hangi pakumpira dana Mukesh Singh ana DGP ki phamasi hana join tawra matung da mahakki oiba pham sing thongge haina phongtoraki Amron da Manipur lenga ke joint secretary Bijanan sabung ngasi thopo order amagi matung ina Arunachal Pradesh Goa Mizoram ki
ꯀꯨꯝꯖꯥ ꯁꯣꯛ 1993 ꯀꯗꯔꯒꯤ IPS ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯕ ꯃꯨꯀꯦꯁ ꯁꯤꯡ ꯖꯨꯟ ꯑꯃꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGPꯒꯤ ꯐꯝ ꯄꯨꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 260 ꯏꯝꯐꯥꯜ ꯊꯣꯔꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯀꯟꯕꯣꯏ ꯑꯅꯤ ꯊꯣꯛꯅ ꯑꯀꯟꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯇꯉꯥꯏ ꯐꯗꯕ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤ 260 ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯀꯟꯕꯣꯏꯗ LPG ꯇꯦꯡꯀꯔ 29 ꯄꯦꯇ꯭ꯔꯣꯜ ꯇꯦꯡꯀꯔ 15 ꯗꯤꯖꯜ ꯇꯦꯡꯀꯔ 38 ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯜꯂꯛꯄ ꯒꯥꯔꯤꯁꯤꯡ ꯌꯥꯎꯔꯤ ꯈꯔꯥꯝ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇ AR ꯂꯩꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯗ ꯌꯦꯡꯉ ꯂꯩ ꯍꯥꯏꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯒꯦꯠ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ SIR ꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯍꯧꯔꯦ ꯌꯨꯝꯗ BLOꯅ ꯆꯤꯡꯕ ꯂꯥꯛꯄꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯧꯅ ꯂꯥꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯔꯕꯤꯟ ꯍꯥꯡꯂꯦꯝ IASꯅ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈ꯭ꯔꯦ